Leibak asigi state kayada bird flu sandorakle. Leibak asigi tongan state kayada sa usektagi sandokpa laina bird flu na laisat ama oirakpadagi state sing aduda section thorang kaya laothokhre. Madhya Pradesh ki district mapanda bird flu sandorokpada natana hojik phawbuda state aduda kwak chanipan ga maudra manga mafam khangdaba laina na sire hairi. Masida natana UP da su state aduki chief minister na bird flu gi damak high alert thamkhre. Madhya Pradesh ki district mapan dasu bird flu confirm taukhre. Gujarat ki Jamnagar district ta bird flu na ani sire. Oirakliba phibam asiga mari lena Punjab sarkar na bird flu gi section thorang lakhutuna bird flu sing import tauba pura thingkhre haina agency ki pauna hairi. Aduga to paw mana Maharashtra gi Mei-chakpada gi thogdokta tara sire sarkar na lakh manga pigani laothokhre. Maharashtra gi Bandara gi Mei-chakpada gi thogdokta pokpuda ngairiba angang tara sire atai kya ama sokle hairi. Thogdo bu leibak sigi president vice president amadi prime minister na thamoi sokna nungai taba phongdokre. Amarom state atugi CM na thamoi sokna nungai taba phongdokpaga loinana leikhidraba singi imungda lupa lakh manga pigani laothokhre. Loinana thogdo adugi sap chaba inquiry tawnabasu mari leinaba singda khangankhre hairi. Aduga topa paw mana North East state singda COVID-19 recovery rate wangkhalaktuna active case aduki matik name le. North East state singda COVID-19 anabadagi phagalakpa masing nongmagi wangkhalakpaga loinana recovery changsu khangwang wangle. Mizoram de active case humfutaruk khakta ngaire. Lekhidabana nipani. Nagaland de active case samaga kunteret khakta ngaire. Discharge tawkhibana lising taramathoi ga chatruk taranipani. Meghalaya da active case chamaga yankhi manga khakta ngaire. Hojik phawbuda North East ki OINA coronavirus na lekhidaba masing Assam na khwaitagi wangduna miyoi lising amaga sukna yankhi mapan lekhidre. Tripura na ani suba amadi Manipur na ahum subada leiri. Mizoram na North East state punmaktagi active case nembata natana sibagi changsu nipan khakta oiduna khwaitagi nemba state oire. Aduga topa paw mana sahi sudriba angang luhongba thingkhre. Thasigi taruki numidang wairam pung manga makhairom taba matamda Bishnupur district ki manung chana leiba mafam amada yumba nabagi sahi sudriba nupa masa amadi nupi masa anibu makhoi gi ahalaman singna luhong naba thorang tawre haibagi paw tabadagi sideline Bishnupur amadi kumbi police ki apunbati mama na thingduna luhong hankidre. PAO-CHE sina thajaba mafamdagi phangba paw sina hai sideline Bishnupur ki thongmi singna luhong naba sem saraba mafam aduda changchinduna luhong gadoriba nupa nupi ani gi ahalaman singa wari sanaraba matungda luhong hankidabani. Child Marriage Protection Bishnupur Kumbi Police Station gi OC Sideline Bishnupur amasung New Life Foundation Manipur gi staff singna achoba thogdang logduna sahi sudriba ngang ani adu luhong naba tawramba du thingki. Child Marriage Act ki makhada luhonggadaba imung manunggi miyoi singda wari saduna wakhal tahanki. Imung manunggi miyoi singna ningthina wari sanaraba matungda angang adu Child Welfare Bishnupur da puthoklaba matungda makha tana CWC Bishnupur na angang nupi masa adu imung manungda khusinaki. Thokhiba thogdo asigi matangda Sideline Bishnupur ki director oriba LP sakna phongdorakpada sahi sudriba angang sing luhongbagi chanabi asi toklasi masida mama mapa oiba singna saugattuna luhongbagi thoram matungda amuhana pangthoknaba tawbidanabasu appeal tawki. Aduga topa paw mana mahiroi singi dabi thabakto onthoktrabadi diet ki ani suba sahi gi class boycott tawragani. Manipur sarkar na thu matamda diet Imphal East ki matangda thokleba wathok asi loisinaba mahiroi singa unabagi matam pidrabadi mahiloi sang asigi ani suba sahi gi class matam kaktana boycott tawragani haina phongdokre. Wafam singa si Manipur Press Club ta pangthokpa pawgi mifam amada diet Imphal East ki ani suba sahi gi mahiroi RK Santombi na pawmi singda phongdokhibani. Mahakna makha takhibadadi loisang asigi maitei mayek music net amadi English ki oza watuna hojik leiriba si athubada regular oza hapiu masida natana regular principal ama thambiu haiki. Amromda oza amadi principal singa si Imphal East ki senior list yenglaga haplagadi atopa district ki su hapiu. Aduga ahanba sahi amasung ani suba sahi gi mahiroi chama asigi yenglaga loisang asida thokliba wathok asigi matangda SCERT amadi education minister anina amana amada inthoktuna leibagi mahut mahiroi singi apambasi athu matamda thabak oina onthokpiu haiki. Mahakna makha takhibadadi thokliba wathok asida chief minister N Biren na mahiroi singa unabagi ayaba pidana leiriba asi athu matamda pibinabasu appeal tawki. Karigumba mahiroi singi wakat asi tabidrabadi ani suba sahi gi class matam kaktana boycott tawragani haina mahakna phongdokhi.